ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ. ꯋꯥꯔꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯕ ꯉꯝꯗꯕ ꯈꯨꯜ ꯑꯅꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯕ ꯈꯨꯜ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯋꯥꯌꯦꯜꯂꯕ ꯐꯥꯎꯕ ꯁꯪꯇꯥꯏꯅꯕ ꯉꯝꯂꯝꯗꯦ. ꯅꯣꯡꯃꯁꯨ ꯈꯨꯜ ꯑꯅꯤꯗꯨ ꯇꯝꯊꯤꯅ ꯈꯠꯅ ꯆꯩꯅꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯈꯨꯜ ꯑꯅꯤꯗꯨ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯡ ꯇꯟ ꯄꯥꯏꯅꯗꯨꯅ ꯃꯥꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯁꯪꯅꯔꯝꯃꯤ. ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅꯁꯨ ꯈꯨꯜ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯗꯕꯒꯤꯅꯤ. ꯃꯃꯥꯡꯉꯩꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯃꯤ. ꯅꯣꯡꯄꯣꯛꯀꯤ ꯈꯨꯜ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯈꯨꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯆꯨꯞꯀꯤ ꯈꯨꯜ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯈꯨꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯕꯅꯤ. ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯟꯕꯒ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯅꯤꯗꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ. ꯈꯨꯜꯂꯥꯛꯄ ꯑꯅꯤ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯌꯨ. ꯈꯨꯜꯂꯥꯛꯄ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ. ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯨꯞꯇꯥ ꯐꯨꯅꯔꯛꯏ. ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ. ꯅꯤꯡꯊꯧꯅ ꯌꯥꯝ ꯁꯥꯎꯅ, "ꯍꯩ, ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯑꯍꯜ ꯑꯃ ꯐꯝꯂꯕꯗꯤ, ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ." ꯈꯨꯜꯂꯥꯛꯄ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩ. ꯅꯤꯡꯊꯧꯅ, "ꯅꯣꯡꯄꯣꯛ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯂꯩꯃꯇꯣꯟ, ꯅꯪꯅ ꯈꯔ ꯑꯍꯜꯅꯤ. ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯨ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯉꯔꯥꯡ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯗꯣ?" "ꯏꯅꯤꯡꯊꯧ, ꯃꯩ ꯆꯥꯛꯄꯒꯤ ꯃꯔꯝꯗꯒꯤꯅꯤ." "ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ?" "ꯑꯁꯨꯝ ꯇꯧꯕꯅꯤ ꯏꯅꯤꯡꯊꯧ. ꯍꯟꯗꯛ ꯀꯨꯝꯒꯤ ꯁꯤꯡ ꯌꯥꯟꯕꯒꯤ ꯆꯤꯡꯗ ꯃꯩ ꯊꯥꯕꯅꯤ. ꯑꯗꯨꯗ ꯅꯣꯡꯆꯨꯞ ꯈꯨꯜꯒꯤ ꯆꯤꯡꯗ ꯃꯩꯗꯨ ꯈꯔ ꯍꯦꯟꯖꯤꯟꯅ ꯆꯥꯛꯈ꯭ꯔ ꯃꯥꯜꯂꯤ. ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ. ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯣꯡꯆꯨꯞ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯈꯨꯠ ꯊꯥꯔꯝꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕꯗꯣ, ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ ꯅꯤꯡꯊꯧ." ꯅꯣꯡꯄꯣꯛ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯕ ꯂꯣꯏꯔꯒ ꯅꯣꯡꯆꯨꯞ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯤ. ꯅꯤꯡꯊꯧꯅ, "ꯃꯩ ꯈꯔ ꯍꯦꯟꯖꯤꯟꯅ ꯆꯥꯛꯂꯨꯕꯒꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯝꯂꯥꯡ, ꯅꯪꯅ ꯑꯃꯨꯛ ꯋꯥ ꯆꯥꯎꯊꯣꯛꯍꯜꯂꯤꯕꯗꯤ?" ꯅꯣꯡꯆꯨꯞ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯃꯩ ꯊꯥꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ. ꯊꯑꯣꯏꯅ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯊꯥꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯏꯀꯩꯔꯣꯝꯗ ꯈꯛꯇꯅꯤ ꯆꯥꯛꯂꯤꯕ ꯃꯩꯗꯨꯁꯨ. ꯃꯩ ꯊꯥꯔꯕꯗꯤ ꯃꯩ ꯁꯦꯟꯅꯕꯤꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯄꯥꯝꯂꯧ ꯎꯔꯤꯕꯅꯤ, ꯁꯪ ꯁꯥꯔꯤꯕꯅꯤ, ꯏ ꯌꯣꯛꯂꯤꯕꯅꯤ." ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ, "ꯈꯨꯜ ꯑꯅꯤꯒꯤ ꯃꯤ ꯀꯌꯥꯗꯤ ꯁꯤꯔꯕ? ꯌꯨꯝ ꯀꯩ ꯂꯟ ꯊꯨꯝ ꯀꯌా ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯅꯔꯦꯅꯦ ꯍꯥ? ꯌꯨꯝ ꯀꯩ ꯂꯟ ꯊꯨꯝ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯅꯤ. ꯑꯗꯨꯕꯨ ꯑꯁꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯍꯤꯡꯒꯠꯍꯟꯕꯗꯤ ꯉꯝꯃꯣꯏꯅꯦ ꯍꯥ? ꯃꯤ ꯑꯃ ꯄꯣꯛꯂꯒ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯥ ꯅꯣꯏꯅꯗꯤ ꯈꯪꯂꯣꯏꯅꯦ. ꯅꯨꯄꯤ ꯑꯣꯏꯕꯤ, ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ. ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯒꯠꯂꯨꯕ ꯌꯥꯗꯦ. ꯑꯩꯅ ꯅꯣꯏꯒꯤ ꯈꯨꯜ ꯑꯅꯤꯁꯤ ꯁꯪꯇꯥꯏꯅꯕꯁꯨ ꯌꯥꯔꯣꯏ. ꯑꯆꯨꯝꯕ ꯑꯃꯒꯤ ꯃꯤꯆꯪꯗ ꯋꯥ ꯈꯔ ꯈꯖꯤꯛ ꯉꯥꯡꯂꯨꯕꯗ ꯑꯆꯨꯝꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕꯗꯨꯅ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯑꯃꯨꯛ ꯊꯣꯛꯀꯅꯤ. ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯗꯤ ꯍꯥ ꯑꯣꯏꯔꯕꯅꯤ. ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯃꯤ ꯊꯝꯂꯒꯗꯕꯅꯤ. ꯈꯥꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕꯗꯤ ꯂꯝꯍꯦꯟꯕꯁꯤꯡ ꯑꯗꯣ ꯄꯥꯡ ꯇꯤꯡꯂꯒ ꯐꯨꯒꯗꯕꯅꯤ. ꯑꯩꯁꯦ ꯅꯣꯏ ꯐꯨꯅꯕ ꯑꯣꯠꯅꯕ ꯅꯤꯡꯊꯧ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯉꯥꯛꯁꯦꯟꯅꯕ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯗ ꯂꯝ ꯍꯦꯜꯂꯕꯗꯤ ꯐꯨꯔꯛꯄ ꯇꯥꯕꯅꯤ. ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ. ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ." ꯑꯇꯣꯝꯂꯥꯡꯒ ꯂꯦꯡꯃꯩꯇꯣꯟꯒꯗꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯁꯤꯡꯗꯨ ꯈꯥꯅ ꯌꯦꯡꯅꯩ. ꯈꯨꯜꯂꯥꯛꯄ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯃꯠꯇꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯕꯁꯨ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯈꯥꯅ ꯌꯦꯡꯅꯔꯤ. ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ. ꯂꯦꯡꯃꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯝꯃꯤ. ꯃꯃꯤꯡꯅ
ꯀꯧꯕ꯭ꯔꯨ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯇꯣꯝꯂꯥꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯎꯔꯩꯅꯨꯡ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯈꯨꯜ ꯑꯅꯤꯗꯨꯁꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯈꯨꯜ ꯑꯅꯤꯗꯨꯁꯨ ꯐꯖꯕ ꯌꯨꯝ, ꯑꯐꯕ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠꯅꯗꯨꯅ ꯑꯔꯥꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯌꯦꯡꯅꯕꯗ ꯁꯅꯥꯒꯨꯝ ꯂꯪꯅ ꯎꯔꯝꯃꯤ꯫ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯎꯔꯩꯅꯨꯡꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯦ꯫ ꯎꯔꯩꯅꯨꯡꯒꯤ ꯐꯖꯕ ꯁꯛꯇꯝ, ꯐꯖꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯁꯨ ꯉꯥꯎꯖꯔꯝꯃꯤ꯫ ꯑꯄꯥꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯇꯣꯝꯂꯥꯡꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯀꯌꯥ ꯂꯥꯛꯇꯨꯅ ꯎꯔꯩꯅꯨꯡꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯔꯩꯅꯨꯡꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯧꯕ꯭ꯔꯨꯁꯨ ꯃꯁꯛ ꯃꯇꯧ, ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗ ꯎꯔꯩꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯁꯅꯥꯒ ꯂꯨꯄꯥꯒ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯧꯕ꯭ꯔꯨꯁꯨ ꯃꯄꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯃꯌꯥ ꯑꯣꯏꯖꯔꯒꯦ, ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯍꯥꯏꯕ ꯀꯌꯥ ꯑꯃꯅꯤ ꯂꯥꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯀꯧꯕ꯭ꯔꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯇꯣꯝꯂꯥꯡ ꯑꯃꯗꯤ ꯂꯦꯡꯃꯩꯇꯣꯟꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯅꯤꯗꯨꯅ ꯁꯤꯖꯤꯟꯅꯅꯕ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯖ ꯐꯖꯕ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯈꯨꯜ ꯑꯅꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯎ ꯐꯖ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯍꯤꯅꯧ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯅꯔꯤ꯫ ꯀꯧꯕ꯭ꯔꯨꯔꯣꯝꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇ ꯃꯆꯨ ꯃꯆꯨ ꯀꯌꯥꯒꯤ ꯍꯤꯅꯧ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯎꯔꯩꯅꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤ꯫ ꯂꯥ ꯁꯤꯅ ꯅꯣꯏꯒꯤ, ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯣꯏꯒꯤ, ꯈꯟꯅꯕꯒ ꯌꯥꯗꯦꯀꯣ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯍꯤꯗ ꯃꯆꯨ ꯁꯪꯂꯤ꯫ ꯎꯔꯩꯅꯨꯡꯁꯨ ꯄꯥꯈꯪ ꯃꯆꯥꯗꯨ ꯎꯕꯗ ꯐꯝꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯧꯕ꯭ꯔꯨꯅꯤ꯫ ꯀꯧꯕ꯭ꯔꯨꯁꯨ ꯎꯔꯩꯅꯨꯡꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯤ ꯑꯗꯨ ꯃꯆꯨ ꯁꯪꯕ ꯂꯦꯞꯂꯒ ꯎꯔꯩꯅꯨꯡꯗ ꯐꯝꯂꯒ ꯌꯦꯡꯉꯤ꯫ ꯎꯔꯩꯅꯨꯡꯅ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯅ? ꯎꯔꯩꯅꯨꯡꯗꯨ ꯉꯥꯅ ꯃꯆꯤꯟꯖꯥꯛ ꯍꯨꯟꯅ ꯍꯨꯟꯅ ꯀꯧꯕ꯭ꯔꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯧꯕ꯭ꯔꯨ ꯍꯤ ꯑꯗꯨꯗ ꯃꯆꯨ ꯁꯪꯅ ꯁꯪꯅ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯤꯁꯤꯅ? ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯗꯨꯗꯤ꯫ ꯎꯔꯩꯅꯨꯡꯅ ꯑꯃꯨꯛ ꯑꯗꯨꯝꯒ ꯌꯦꯡ ꯂꯩꯅꯤ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯦꯡꯒꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯐꯅ ꯀꯨꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨꯅ ꯄꯨꯈ꯭ꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯇꯧꯔꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯌꯣꯛꯀꯦ ꯍꯥꯏꯔ ꯈꯪꯗꯦ ꯋꯥꯅꯤ, ꯈꯔ ꯅꯪꯅ ꯎꯔꯗꯤ ꯐꯗꯧꯕꯅꯤ ꯅꯨꯄꯤꯁꯤ꯫ ꯎꯔꯩꯅꯨꯡꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯅꯦꯅ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯇꯧꯔꯝꯈ꯭ꯔꯦ, ꯀꯔꯤꯕꯨ ꯌꯣꯛꯀꯦꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯂꯥꯏꯔꯦꯟ ꯌꯣꯛꯀꯦ ꯍꯥꯏꯔ ꯈꯪꯗꯦꯃꯤ, ꯀꯥꯟꯅꯗꯦ꯫ ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯍꯤ ꯑꯃ ꯂꯩꯍꯟꯒꯦ ꯑꯩꯈꯣꯏ ꯕꯥꯖꯤꯗ꯫ ꯀꯧꯕ꯭ꯔꯨꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯀꯥꯟꯅꯗꯦ, ꯑꯁꯤ ꯅꯨꯄꯤꯁꯤꯗ ꯍꯤ ꯑꯃꯅꯤꯗ ꯂꯩꯒꯦꯔꯅ ꯍꯪꯒꯦ꯫ ꯍꯣ ꯏꯍꯦ, ꯇꯥꯔꯣꯏꯅꯦ, ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯋꯥꯡꯂꯣꯝꯗ ꯂꯣꯏ ꯁꯤꯠ ꯂꯩꯔꯦꯅꯦ꯫ ꯑꯩꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯃꯈꯥꯔꯣꯝꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈ꯭ꯔꯗꯤ ꯀꯧꯕꯗ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ? ꯑꯌꯥ, ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯧꯒꯦ ꯇꯧꯔꯝꯕ ꯃꯥꯜꯂꯦ꯫ ꯃꯈꯨꯠꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯥꯗꯈ꯭ꯔꯦ꯫ ꯑꯁ, ꯃꯁꯥꯁꯦ ꯌꯥꯝ ꯐꯖꯩ, ꯄꯥꯔꯞ ꯆꯦꯡꯂꯞ꯫ ꯑꯩ ꯑꯗꯨꯝ ꯐꯝꯃ ꯂꯩꯒꯦ ꯉꯁꯤꯗꯤ, ꯃꯥꯅ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ꯫ ꯀꯧꯕ꯭ꯔꯨꯁꯨ ꯁꯣꯝꯗ ꯃꯥ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯍꯤꯁꯤ ꯇꯣꯡꯉꯒ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯍꯧꯒꯦ꯫ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯪꯉꯛꯑꯗꯤ ꯍꯤ ꯑꯃ ꯌꯣꯟꯒꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯈꯨꯜꯒꯤ ꯍꯤꯁꯦ꯫ ꯎꯔꯩꯅꯨꯡꯅ ꯑꯃꯨꯛ ꯍꯩꯃꯥ, ꯏꯁꯤꯡꯗ ꯀꯨꯝꯊꯈ꯭ꯔꯦ, ꯑꯌꯥ, ꯍꯤꯗ ꯇꯣꯡꯈ꯭ꯔꯦ꯫ ꯑꯥꯏ, ꯀꯩꯅꯣ ꯑꯩꯒꯤ ꯊꯥꯖꯤꯟ ꯃꯄꯥꯁꯤꯗ ꯗꯪ ꯗꯪ ꯆꯣꯡꯉꯤꯁꯤꯅ? ꯎꯔꯩꯅꯨꯡꯅ ꯃꯈꯨꯠꯇꯨ ꯊꯕꯥꯛꯇ ꯊꯝꯃꯤ꯫ ꯏꯍꯦ, ꯊꯃꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯣꯡꯉꯤꯁꯦ꯫ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯍꯤꯗ ꯇꯣꯡꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝ ꯆꯣꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯧꯕ꯭ꯔꯨꯁꯨ ꯎꯔꯩꯅꯨꯡꯒꯤ ꯃꯅꯥꯛ ꯇꯥꯅ ꯍꯤ ꯃꯆꯥꯗꯨ ꯍꯣꯜꯂ ꯍꯣꯜꯂꯒ ꯂꯥꯛꯄꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ, ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯎꯔꯩꯅꯨꯡꯁꯨ ꯂꯦꯞꯇꯨꯅ ꯀꯧꯕ꯭ꯔꯨꯅ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯀꯧꯕ꯭ꯔꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯎꯔꯩꯅꯨꯡꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯎꯔꯩꯅꯨꯡꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯀꯧꯕ꯭ꯔꯨꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯤ ꯍꯣꯟꯅꯕ ꯅꯧꯑꯗꯨꯅ ꯍꯤ ꯑꯗꯨꯗ
ꯄꯣꯞ ꯂꯥꯎꯅ ꯀꯟꯊꯠꯂꯤ꯫ ꯅꯧꯗꯨ ꯄꯦꯛ ꯂꯥꯎꯅ ꯍꯦꯛ ꯇꯦꯛꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯛꯊꯣꯛꯈ꯭ꯔꯦ꯫ ꯐꯖꯔꯦ꯫ ꯑꯁꯨꯛ ꯌꯥꯝ ꯄꯥꯛꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯣꯟꯗꯣꯏꯕ? ꯎꯔꯦꯅꯨꯡꯁꯨ ꯀꯧꯕ꯭ꯔꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ, ꯑꯃꯨꯛꯁꯨ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯤꯡꯒꯅꯨꯍꯦ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯩꯃꯨꯛ ꯐꯔ ꯀꯧꯔꯤꯁꯦ? ꯃꯇꯥ ꯑꯃꯅ, ꯍꯩꯃꯥ, ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ? ꯂꯩ ꯃꯇꯣꯟꯗꯨ ꯃꯆꯥ ꯑꯃ ꯄꯣꯛꯏ, ꯑꯗꯨꯒꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯌꯥ, ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯑꯗꯨꯒ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯄꯥꯎ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯐꯔꯦ, ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯁꯣꯝꯗ ꯀꯧꯕ꯭ꯔꯨꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯤꯗꯨ ꯍꯣꯜꯂꯒ ꯂꯥꯛꯄꯅ ꯐꯖꯅ ꯃꯝꯂꯤ꯫ ꯃꯥꯒꯤ ꯍꯤ ꯃꯆꯨ ꯇꯩꯐꯝ ꯑꯗꯨ ꯎꯆꯤꯟ ꯌꯧꯔꯤ꯫ ꯀꯞꯅꯤꯡꯕꯖꯥꯠꯅꯤ ꯑꯋꯣꯏꯕ ꯉꯁꯤꯁꯦ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ꯫ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ? ꯑꯝꯇꯁꯨ ꯎꯗ꯭ꯔꯤ꯫ ꯀꯧꯕ꯭ꯔꯨꯗꯨ ꯂꯝꯕꯤꯗꯨꯗ ꯃꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯌꯨꯝ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯍꯅꯨꯕꯤ ꯑꯃꯅ ꯈꯨꯖꯥꯝ ꯍꯥꯏꯗꯣꯔꯛꯏ꯫ ꯌꯥ! ꯏꯃꯥꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ꯫ ꯃꯤꯗ ꯑꯃꯨꯛ ꯍꯩꯖꯤꯜꯂꯨꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯍꯣꯏ ꯕꯣꯛ, ꯍꯩꯖꯤꯟꯗꯤꯌꯦ, ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ꯫ ꯏꯍꯦ, ꯂꯣꯏꯅ ꯆꯣꯠꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯂꯥꯎ, ꯑꯩ ꯏꯔꯨꯖꯊꯣꯛꯄꯤꯒꯦ, ꯆꯪꯂꯛꯎ ꯂꯥꯎ꯫ ꯏꯕꯣꯛ, ꯌꯥꯔꯅꯤꯌꯦ, ꯌꯨꯝꯗ ꯑꯗꯨꯝ ꯂꯨꯖꯧꯔꯒꯦ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯠꯂꯒꯦ꯫ ꯏꯃꯥꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯑꯩꯈꯣꯏꯒꯤ꯫ ꯉꯥꯏꯈꯣ, ꯆꯪꯂꯛꯈꯣ꯫ ꯏꯕꯣꯛ, ꯊꯦꯡꯉꯦ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯅꯪ ꯀꯣꯝꯄꯥꯛꯁꯤ ꯂꯪꯉꯛꯎꯔꯣ? ꯍꯥ? ꯊꯨꯅ ꯆꯪꯂꯛꯎ, ꯅꯠꯇ꯭ꯔꯗꯤ ꯇꯥꯟꯅꯔꯛꯀꯅꯤ ꯅꯪ ꯑꯩꯅ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯍꯣꯏ ꯏꯕꯣꯛ, ꯑꯩ ꯆꯪꯉꯛꯑꯒꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤꯗꯣ, ꯇꯥꯟꯅꯖꯔꯨꯕꯅꯣ꯫ ꯀꯧꯕ꯭ꯔꯨꯗꯨ ꯍꯅꯨꯕꯤꯗꯨꯒꯤ ꯌꯨꯝꯗ ꯆꯪꯉꯤ꯫ ꯍꯅꯨꯕ ꯑꯃꯁꯨ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯌꯨꯝꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ, ꯇꯨꯝꯐꯝꯁꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯄꯨꯟꯅ ꯑꯣꯏ꯫ ꯍꯅꯨꯕꯤꯗꯨꯅ, ꯏꯍꯦ, ꯃꯀꯣꯛꯇꯒ ꯆꯥꯛꯀ ꯌꯦꯟꯗꯦꯝ ꯃꯀꯨ ꯉꯛꯇ ꯉꯥꯏꯔꯦꯗꯅ ꯁꯤꯗꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯀꯣꯛꯇ ꯄꯛꯂꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯀꯧꯕ꯭ꯔꯨꯒꯤ ꯆꯥꯛ ꯊꯤꯕꯤꯔꯤ꯫ ꯏꯕꯣꯛ, ꯏꯄꯨꯒ ꯅꯣꯏꯅꯤ ꯈꯛꯇ ꯂꯩꯕ꯭ꯔꯣ? ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯍꯅꯨꯕꯗꯨꯅ, ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯨꯠꯂꯥꯛꯄ ꯑꯅꯤꯅ ꯅꯝꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ ꯏꯅꯥꯏ ꯃꯆꯥꯒꯤ ꯈꯨꯠꯂꯥꯛꯄ ꯑꯅꯤꯗꯣ꯫ ꯃꯣꯏ ꯑꯅꯤꯗꯣ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯗꯣ ꯑꯗꯨꯗ ꯌꯥꯎꯕ ꯅꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯦ ꯑꯩꯁꯦ꯫ ꯑꯗꯣ ꯁꯤꯗꯦꯅꯦ ꯑꯅꯤꯗꯣ꯫ ꯑꯩꯅ ꯍꯥꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯈꯨꯠꯂꯥꯛꯄ ꯑꯅꯤꯅꯣ ꯏꯄꯨ? ꯀꯗꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯁꯤ ꯅꯠꯇꯅ ꯃꯃꯤꯡ ꯀꯥꯗꯤ ꯂꯤꯡꯃꯩꯇꯣꯟꯒ ꯀꯥꯏꯗꯅ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ꯫ ꯀꯧꯕ꯭ꯔꯨ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯂꯒ ꯍꯅꯨꯕꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯅꯨꯕꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯄꯨ, ꯈꯨꯠꯂꯥꯛꯄ ꯑꯃꯅ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯃꯤꯅꯥꯏ ꯑꯃꯗꯨꯔꯥ ꯅꯪꯅ ꯍꯪꯂꯤꯕ ꯈꯨꯠꯂꯥꯛꯄꯗꯣ? ꯃꯈꯥꯔꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯗꯅ, ꯑꯗꯨꯒꯤ ꯋꯥꯡꯃꯒꯤ ꯈꯨꯠꯂꯥꯛꯄꯗꯨꯅꯤ꯫ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯈꯨꯠꯂꯥꯛꯄꯗꯨꯒꯤ? ꯍꯅꯨꯕꯤꯗꯨꯅ, ꯑꯇꯣꯝꯂꯥꯡ ꯀꯧꯕꯅꯤ꯫ ꯑꯣ, ꯃꯣꯏ ꯑꯅꯤꯅ ꯏꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯒꯤ ꯍꯥꯠꯂꯤꯅꯣ? ꯃꯣꯏ ꯑꯅꯤꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯣꯏ ꯑꯅꯤ ꯈꯠꯅꯕꯗ ꯁꯤꯈꯤꯕꯅꯤ꯫ ꯍꯅꯨꯕꯒ ꯍꯅꯨꯕꯤꯗꯨꯒꯅ ꯈꯨꯜ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯀꯧꯕ꯭ꯔꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯀꯧꯕ꯭ꯔꯨꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯨ, ꯏꯕꯣꯛ, ꯐꯔꯦ, ꯋꯥꯔꯤꯁꯤꯡꯁꯨ ꯂꯣꯏ ꯈꯪꯂꯕꯅꯤꯅ ꯆꯥꯛꯁꯦ ꯆꯥꯔꯁꯤ, ꯏꯪꯈ꯭ꯔꯅꯤ꯫ ꯏꯕꯣꯛꯀꯤ ꯈꯨꯖꯥ ꯃꯆꯨꯝꯁꯦ ꯌꯥꯝ ꯐꯩ, ꯑꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯅꯤ, ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯨꯖꯥꯝꯁꯦ ꯑꯋꯥꯡꯂꯣꯝꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯦ ꯃꯥ ꯂꯩꯕ ꯑꯁꯣꯝꯗ ꯍꯦꯛ ꯂꯪꯕꯅꯤ, ꯑꯗꯨ ꯉꯁꯤꯗꯤ ꯂꯝꯕꯤꯔꯣꯝꯗ ꯍꯦꯛ ꯍꯨꯜꯂꯨꯏ꯫ ꯍꯅꯨꯕꯤ, ꯅꯪ ꯌꯥꯔꯒꯗꯤ ꯈꯨꯖꯥꯝꯗꯣ ꯈꯣꯡꯕꯥꯟꯗ ꯇꯞꯅ ꯍꯩꯊꯧꯅꯦ꯫ ꯈꯔ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯆꯥꯛꯁꯪꯁꯤꯒ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯂꯝꯗꯅ ꯏꯕꯥꯅꯤꯕꯨ ꯄꯨꯡꯀꯥ ꯀꯥꯕ ꯇꯥꯔꯦꯅꯦ꯫ ꯃꯩꯒ ꯊꯥꯔꯛꯂꯗꯤ ꯐꯥꯔꯒ ꯆꯤꯡꯁꯤꯜꯂꯒꯅꯦ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯦꯗꯅ꯫ ꯉꯥꯏꯈꯣ, ꯏꯁꯨ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯀꯧꯕ꯭ꯔꯨ ꯀꯧꯋꯦꯕꯣ꯫
Nama napadi suna leiriko. Hoi, loina suna leiri. Ado ipagi mingdi hanglakano. Hanubaduna lung hiplaga. Kari taunarage ni bungo. Napadubu yamna oktabro. Nupigi yam lon bro. Hoi, yam loli. Aduni kairi ipa mamingdo haiba. Oktaba haibase makal ni bungo. Ado atom langa lengmai tongli khokta sidi pamde hai. Moyani sidine mai tharga hakadabani. Hoi bu oktaba haibase makal ni. Ado ibu aisalagi thengi. Hanubiduna bungo thengi hankranu sa kai thengnaraga amu sathokpikini. Ibo kashu tawroi sa kai ka tudi Tibong lauba chaba phangdabasingna loina hatna sabada leitrabani. Kaubruna mayumda hannaba phanakana tawrabasu hanubiga hanubagana namdana pharaga ahingduma yumdu lekhalami. Nongali Kaubruna mikap hekthokpaga ureinungdu ningsinglai. Era khoidong sawningi yumdaga haloi pukhri muk chatke. Ibo ai mapalda leini bungo. Hanubiga hanubagadu mapanda phamli. Hanubadudi kanjaga na soiri manakta maitan asakpa maniga thamlaga. Bo ai pukri rom na chaluge chak hapiramo. Nang na horen halakpada nga amani paraga purau koi bungo. Hangam thausida purok umta tauge. Hoibo taramu pharake bo ai chaluki. Hanubadusu sumang mayadu da phamlaga kanjado kana noiri. Aduga nganthakta maidana mahaplaga uiri maikudu sangna singlaga kamthoi. Aduga Hanubi asigi nupa masa asibu ibanigi sikiba ngang adugi mapok ama poklakpa mankhre boidi. Hanuba nangi kanjado kanadagi lorakpano adu thuna mukta muthatlo. Nahan kay ngangdaba wa mayam ama ngangi ayuktagi. Manbu mandrane kusu kumen masak mataw wangang sangang ya mandrane ha Hanubi. Nangi nasagi mapok na ne asigu mangangse amang poklakadaba nated Hanuba. Nasana pagadado migi saizin may tharubagin sikrido migi yumdo may tharingi yumbudo na nasana pada kolaga mayraktuda puna songsinminakibadagi sikribani. Kanjado tumina thau yam taningde natragane mutke muthatlo. Pot ase atangmani manghanba yaba natene. Tumina thau farani masidi. Hanubadu isai kaipet ngangladana kanjado muksingli. Kaubrusu pukri mapalda yaurakli. Ibogi nga krana pabikiki ma lakpa ngai boina. Kaubrudu nga sarakpra haiduna ngairaga nga singaduda leitumna thomi. Tanjaduda manak nakpada leiba angang amana nauri pairaga umadu se kapli. Bungo oi tabro. Angangduda Kaubruna nungnu thomi angangdu yengthorei. Kaubruna angang adudagi nauridu wairaga pukridagi nga sarakpadu kapaga phai. Aduga hida hapaga thami. Kaubruna nangi nauri waibagi nga ma lawjarose. Hoi angang adu saikre nungtul puop yoksilakpada ureinungdu nga machinja khara puraga matomda lai. Ureinungsu ngarang Kaubruna leramba mafam matomda laklaga Kaubru leibri yengi. Kaubru himrumda phamlaga ureinung ngairi. Kaubruna haugalakpada ureinungdu nga machinjak tharga leirami. Kanade hisi tonglaga manak dekta chatlagi. Ngara matam manghanbagini nangaudrisi. Kaubru hidu zom holaga ireinunggi manakta thausili. Aya ngarangi nupaduni yam nokningi magi mawongse phammaga dum yengthoke. Yoksile ai kayam tawre isa semni. Kaubruna ireinunggi manakta hidu khamjili aduga ireinungda ming kari kauge. Aya yorakpaga ming hanagi hekta hangi. Matam manghanbase yam phatabo oirame haiba ngarangda khanghori adugini. Oh
ꯅꯪꯂꯣ ꯉꯔꯥꯡ ꯍꯤ ꯑꯃ ꯍꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯀꯣꯏꯊꯧ ꯊꯧ ꯁꯥꯟꯅ ꯂꯩꯍꯧꯕꯗꯣ? ꯍꯤꯗꯣ ꯀꯣꯏꯊꯧ ꯊꯧꯕ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ. ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯦ ꯑꯗꯣ. ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯍꯤ ꯑꯃꯇ ꯌꯣꯟꯒꯦ ꯅꯪꯉꯣꯟꯗ. ꯑꯩꯈꯣꯏꯒꯤꯁꯨ ꯍꯤ ꯃꯌꯥꯝ ꯑꯃ ꯇꯥꯎꯔꯤꯁꯤꯗꯤ ꯁꯤꯗ. ꯐꯥꯒꯤ ꯇꯧꯕꯅꯤ. ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯀꯧꯒꯦ? ꯈꯨꯜꯁꯤꯗꯩꯔꯣ? ꯎꯔꯩꯅꯨꯡ ꯀꯧꯏ, ꯁꯤꯗꯒꯤꯅꯤ. ꯈꯨꯜꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯑꯣ, ꯇꯣꯛꯑꯦꯗꯅ. ꯀꯔꯤ ꯇꯣꯛꯑꯒꯦ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯣꯏ ꯏꯄꯥꯒꯤ ꯃꯤꯡꯗꯣ ꯑꯇꯣꯝꯂꯥꯡ ꯀꯧꯕ꯭ꯔꯣ? ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯩꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯤ. ꯑꯣ, ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ. ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯝꯃꯤ. ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯑꯍꯜ ꯈꯔꯒꯅꯤ ꯎꯔꯤꯕꯗꯨ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯧꯕ꯭ꯔꯨꯗ, "ꯅꯪ ꯀꯅꯥꯅꯣ? ꯀꯥꯏꯗꯒꯤꯅꯣ?" "ꯑꯩꯔꯣ? ꯅꯣꯡꯄꯣꯛꯀꯤ ꯈꯨꯜꯁꯦ ꯑꯁꯤꯗꯒꯤꯅꯤ." ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯀꯧꯕ꯭ꯔꯨꯗ, "ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ." ꯎꯔꯩꯅꯨꯡꯅ ꯑꯍꯜꯁꯤꯡꯗꯨꯗ, "ꯀꯔꯤꯅꯣ ꯈꯨꯔꯥ? ꯃꯥꯅ ꯅꯣꯏꯗ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤꯅꯣ? ꯃꯥꯅ ꯅꯣꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ?" "ꯎꯔꯩꯅꯨꯡ, ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ. ꯃꯣꯏꯒꯤ ꯈꯨꯜꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ. ꯑꯩꯅ ꯆꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ? ꯌꯥꯗ꯭ꯔꯕꯗꯤ ꯈꯨꯜꯂꯥꯛꯄꯗ ꯇꯥꯛꯂꯨꯕ ꯇꯥꯔꯦꯗꯅ. ꯅꯪ ꯂꯩꯔꯕ ꯅꯨꯡꯉꯥꯏꯅꯤ. ꯆꯠꯂꯣ, ꯇꯥꯛꯎꯔꯣ. ꯑꯩ ꯉꯥꯏꯒꯦ." ꯎꯔꯩꯅꯨꯡꯅ ꯀꯧꯕ꯭ꯔꯨꯗ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯗꯨꯒ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯁꯤꯅ ꯀꯩꯅꯣ?" "ꯎꯔꯩ, ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ? ꯅꯣꯏꯒꯤ ꯈꯨꯜꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯒꯤ ꯋꯥꯔꯤꯁꯦ?" "ꯈꯪꯗꯤꯌꯦ, ꯀꯔꯤ ꯋꯥꯔꯤꯅꯣ?" ꯀꯧꯕ꯭ꯔꯨꯅ ꯎꯔꯩꯅꯨꯡꯗ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. "ꯑꯗꯣ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯎꯔꯩꯅꯨꯡ. ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧꯗ ꯇꯥꯛꯀꯗꯕꯅꯦ ꯑꯩꯗꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯇꯣꯝꯂꯥꯡꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯧꯔꯛꯂꯤ. ꯑꯗꯨꯕꯨ ꯊꯥꯡ ꯇꯦꯟꯗꯤ ꯄꯥꯏꯅꯔꯛꯇꯦ. ꯅꯤꯡꯊꯧꯅ ꯈꯨꯜ ꯑꯅꯤꯗꯨꯕꯨ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯑꯇꯣꯝꯂꯥꯡꯅ ꯀꯧꯕ꯭ꯔꯨꯗ, "ꯅꯨꯄꯥ ꯃꯆꯥ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?" "ꯀꯧꯕ꯭ꯔꯨ ꯀꯧꯏ ꯈꯨꯜꯂꯥꯛꯄ." "ꯀꯧꯕ꯭ꯔꯨ, ꯅꯈꯣꯏꯒꯤ ꯈꯨꯜꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯌꯥꯅꯗꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯂꯝꯂꯣꯏ. ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯈꯪꯗꯕꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯅꯠꯇꯔꯥ?" "ꯑꯩ ꯈꯪꯖꯩ ꯈꯨꯜꯂꯥꯛꯄ." "ꯅꯍꯥ ꯑꯁꯤ ꯃꯉꯛ ꯌꯥꯝ ꯀꯜꯂꯤꯅꯦ." "ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ?" "ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯂꯦꯡꯃꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ." ꯑꯇꯣꯝꯂꯥꯡꯅ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯨ. ꯃꯉꯛꯀꯤ ꯊꯥꯎꯁꯤ ꯂꯧꯊꯣꯛꯀꯦ." ꯎꯔꯩꯅꯨꯡꯅ ꯃꯄꯥꯗ, "ꯀꯔꯤꯅꯣ ꯕꯥꯖꯤ? ꯅꯣꯏꯒꯤ ꯌꯥꯅꯗꯕ, ꯅꯨꯡꯁꯤꯅꯗꯕꯗꯣ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯣ? ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ. ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯅꯤꯁꯦ ꯑꯃꯨꯛ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯒꯨꯝꯁꯤ." "ꯑꯥꯏ, ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯈꯪꯂꯝꯂꯦꯗꯅ." ꯑꯇꯣꯝꯂꯥꯡꯅ ꯎꯔꯩꯅꯨꯡꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ. ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯐꯨꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯇꯣꯡꯂꯒ ꯊꯨꯅ ꯆꯠꯈꯤ. ꯍꯅꯨꯕꯒ ꯍꯅꯨꯕꯤꯗꯨꯒꯁꯨ ꯀꯧꯕ꯭ꯔꯨꯅ ꯂꯥꯛꯃꯟꯗꯕꯗꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯊꯤꯕ ꯂꯥꯛꯄꯗ ꯁꯣꯝꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ. ꯍꯅꯨꯕꯗꯨ ꯀꯧꯕ꯭ꯔꯨꯒꯤ ꯃꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯀꯧꯕ꯭ꯔꯨꯗꯨ ꯑꯇꯣꯝꯂꯥꯡꯒꯤ ꯀꯥꯡꯕꯨꯅ ꯐꯨꯕ ꯍꯧꯔꯛꯏ. ꯎꯔꯩꯅꯨꯡꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤ. ꯑꯗꯨꯕꯨ ꯃꯄꯥ ꯑꯇꯣꯝꯂꯥꯡꯅ ꯎꯔꯩꯅꯨꯡꯕꯨ ꯐꯨꯕꯤꯔꯝꯃꯤ. "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯃꯔꯝ ꯆꯥꯗꯅ ꯆꯪꯂꯛꯂꯒ ꯃꯁꯤꯗ ꯅꯪꯅ ꯄꯪꯊꯗꯅ ꯇꯦꯊꯗꯅꯒ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ? ꯃꯤ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯗ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ ꯍꯧꯅꯗꯦ ꯕꯥꯖꯤ. ꯃꯔꯝ ꯍꯥꯟꯅ ꯊꯤꯗꯣꯛꯂꯒ ꯃꯤ ꯇꯤꯟꯅꯒꯗꯕ, ꯂꯣꯏꯅꯒꯗꯕ ꯅꯠꯇꯦ. ꯂꯣꯏꯅ ꯇꯤꯟꯅꯔꯕ ꯃꯇꯨꯡ ꯃꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯀꯗꯕꯅꯤ, ꯈꯪꯗꯣꯛꯀꯗꯕꯅꯤ. ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯨꯈ꯭ꯔꯤ ꯑꯃꯈꯛꯇꯅꯤ ꯄꯜ ꯈꯥꯔꯤꯕꯁꯤ. ꯑꯗꯨꯒ ꯄꯨꯟꯁꯤꯟꯕꯁꯨ ꯌꯥꯔꯤꯕ ꯈꯨꯜꯅꯤ. ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯥꯏꯅꯤꯡꯗꯣ ꯊꯃꯣꯏꯗ ꯂꯥꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯥꯠꯅꯒꯦꯔꯥ ꯃꯗꯣ
ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ. ꯕꯥꯁꯤꯁꯨ ꯕꯥꯁꯤꯒꯤ ꯑꯄꯥꯝꯕ ꯂꯥꯏꯗꯣ ꯅꯤꯡꯂꯤꯕꯗꯨꯅꯤ. ꯕꯥꯁꯤꯒꯤ ꯑꯄꯥꯝꯕ ꯂꯥꯏꯅꯤꯡꯗꯣ ꯇꯣꯛꯑꯣ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯏꯗꯣ ꯅꯤꯡꯉꯨ ꯍꯥꯏꯔꯛꯂꯕꯗꯤ ꯕꯥꯁꯤꯁꯨ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ. ꯑꯗꯨꯒ ꯕꯥꯁꯤꯅ ꯃꯣꯏꯗ ꯕꯥꯁꯤꯒꯤ ꯑꯄꯥꯝꯕ ꯂꯥꯏꯗꯣ ꯅꯤꯡꯉꯨ ꯍꯥꯏꯔꯕꯗꯤ ꯃꯣꯏꯁꯨ ꯕꯥꯁꯤꯗ ꯁꯥꯎꯔꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯨꯅꯨ. ꯄꯨꯛꯆꯦꯜꯗꯨ ꯈꯛ ꯁꯦꯡꯉꯨ. ꯂꯥꯏꯗꯤ ꯅꯤꯡꯗ꯭ꯔꯁꯨ ꯌꯥꯕꯅꯤ. ꯃꯄꯥ ꯃꯆꯥ ꯈꯠꯅꯔꯤꯉꯩ ꯀꯧꯕ꯭ꯔꯨꯒꯤ ꯃꯄꯥ ꯈꯨꯂꯥꯛꯄꯁꯨ ꯌꯧꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯋꯥꯡꯃ ꯋꯥꯡꯃ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯍꯧꯔꯛꯂꯤ. ꯈꯨꯠꯂꯥꯏꯗꯤ ꯑꯃꯠꯇ ꯄꯥꯏꯅꯔꯛꯇꯕꯅꯤꯅ ꯑꯅꯛꯄꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯅꯨꯡꯗꯨꯝꯁꯤꯡ ꯈꯨꯜꯂꯒ ꯂꯪꯅꯕ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯨ ꯆꯥꯎꯕꯅꯤꯅ ꯑꯃꯠꯇ ꯄꯥꯟꯅꯔꯝꯗꯦ. ꯉꯥꯗ ꯂꯣꯏꯅ ꯄꯥꯟꯕꯗꯒꯤ ꯉꯥꯁꯨ ꯐꯅ ꯌꯥꯝꯃꯤ ꯁꯤꯔꯒ ꯇꯥꯎꯈꯠꯂꯛꯂꯤꯕ. ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯊꯧꯅ ꯂꯥꯛꯄꯗ ꯌꯥꯎꯔꯛꯂꯤ. ꯀꯧꯕ꯭ꯔꯨꯒꯤ ꯃꯃꯥꯏ ꯆꯤꯝꯕꯥꯜꯁꯤꯡꯗ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ, "ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯅꯥꯅ ꯐꯨꯕꯒꯤꯅꯣ? ꯃꯃꯥꯏ ꯃꯃꯤꯠꯇ ꯏ ꯇꯩꯔꯤꯕꯁꯤ ꯈꯨꯜꯂꯥꯛꯄ?" "ꯏꯅꯤꯡꯊꯧ, ꯁꯥꯎꯅꯕꯗꯒꯤ ꯑꯩꯒꯤ ꯅꯍꯥꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯈꯨꯠ ꯈꯔ ꯊꯥꯈ꯭ꯔ ꯃꯥꯜꯂꯦ. ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧꯅ." "ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯆꯤꯝꯕꯥꯜꯗ ꯏ ꯊꯣꯛꯂꯤꯕꯁꯤꯅ ꯀꯅꯥꯅ ꯐꯨꯕꯒꯤꯅꯣ ꯑꯇꯣꯝꯂꯥꯡ?" "ꯑꯩꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯔꯨꯔꯦ. ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯒꯅꯤ." "ꯐꯔꯦ ꯐꯔꯦ, ꯂꯥꯟꯃꯤꯁꯥ ꯆꯩ ꯑꯃ ꯄꯨꯔꯛꯎ." ꯑꯇꯣꯝꯂꯥꯡ ꯍꯨꯃꯥꯡ ꯀꯥꯡꯉꯤ. ꯀꯧꯕ꯭ꯔꯨꯗ ꯐꯨꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ. ꯃꯁꯥꯁꯤꯡꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ. ꯅꯤꯡꯊꯧꯅ ꯑꯇꯣꯝꯂꯥꯡꯗ, "ꯅꯨꯄꯤ ꯑꯉꯥꯡꯗꯕꯨ ꯑꯁꯨꯝꯅ ꯐꯨꯕ꯭ꯔꯥ? ꯑꯁꯨꯝꯅ ꯐꯨꯕ꯭ꯔꯣ?" ꯅꯤꯡꯊꯧꯅ ꯑꯇꯣꯝꯂꯥꯡꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯥꯛ ꯐꯥꯛ ꯊꯥꯖꯤꯜꯂꯤ. ꯑꯇꯣꯝꯂꯥꯡ ꯃꯃꯥꯏ ꯃꯃꯤꯠ ꯆꯤꯝꯕꯥꯜ ꯏ ꯇꯥꯏ. ꯅꯤꯡꯊꯧꯅ ꯑꯃꯨꯛ, "ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯐꯨꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯏꯅꯛꯇ ꯂꯥꯛꯎ. ꯑꯗꯨꯒ ꯐꯨꯔꯤꯠ ꯂꯣꯏ ꯂꯧꯊꯣꯛꯎ." ꯅꯤꯡꯊꯧꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯪꯒꯜꯗ ꯂꯤꯆꯩ ꯍꯥꯏꯗꯨꯅ ꯁꯥꯟꯊꯔꯛꯏ. "ꯉꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯀꯟꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ? ꯀꯅꯥꯅ ꯍꯧꯅꯒꯦ? ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯁꯦ, ꯅꯥꯕ꯭ꯔꯣ? ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯄꯤ. ꯑꯗꯨꯒ ꯊꯦꯛ ꯊꯦꯛꯇꯅ ꯈꯥꯡꯉꯤ. ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯧꯕ꯭ꯔꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯁꯝ ꯃꯅꯥꯗꯨ ꯌꯨꯝꯈꯩ ꯅꯤꯡꯊꯧꯅ ꯐꯨꯕꯗꯨ ꯃꯇꯤꯜ ꯀꯨꯠ ꯀꯨꯠ ꯌꯣꯠꯈꯩ ꯌꯦꯡꯂꯒ, "ꯑꯩꯅ ꯍꯤꯁꯤ ꯇꯣꯡꯂꯒ ꯑꯇꯣꯝꯂꯥꯡꯒꯤ ꯈꯨꯜꯂꯣꯝꯗ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯐꯖꯅ ꯆꯥꯔꯝꯅꯤꯀꯣ." ꯁꯣꯝꯗꯅ ꯅꯤꯡꯊꯧꯅ, "ꯍꯩ, ꯅꯣꯏꯅ ꯅꯨꯡ ꯊꯥꯅꯕꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯤꯔꯒ ꯇꯥꯎꯔꯤꯕ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯈꯠꯂꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯜ ꯑꯅꯤꯁꯦ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯕꯅꯤ. ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯁꯤꯛ ꯍꯥꯏꯕꯒ ꯈꯨꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯨ ꯄꯨꯈ꯭ꯔꯤꯗ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯅꯗꯨꯅ ꯑꯁꯤꯕ ꯉꯥꯁꯤꯡꯗꯨ ꯂꯧꯈꯠꯅꯔꯝꯃꯤ. ꯅꯤꯡꯊꯧꯅ, "ꯍꯩ, ꯀꯥꯟꯅꯔꯣꯏꯅꯦ ꯑꯗꯨꯅ. ꯈꯔꯒ ꯐꯥꯈꯣꯅꯦ ꯅꯣꯏꯕꯣ." ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯥꯒꯤ ꯏꯟ ꯂꯥꯡ ꯂꯣꯡꯉꯨꯞ ꯂꯧꯊꯣꯛꯅꯔꯛꯇꯨꯅ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯕ ꯉꯥ ꯃꯈꯩ ꯂꯣꯏꯅ ꯐꯥꯔꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯈꯨꯜ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯑꯆꯧꯕ ꯑꯃ ꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯀꯧꯕ꯭ꯔꯨꯒ ꯎꯔꯩꯅꯨꯡꯒꯁꯨ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯜ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.